aina usopta yamna pamba mathel ama haita di masigi vegetable tauba mathel sini chutani gi matungda masigi vegetable fries ai quite a favorite ne mathel amani aduda aina bhamon me amna tawbodi smaina beson corn flour yaro mo eduna modified tawjaraga aina akoina vegetarian chaningba matamda masizu mathel amoina happa yai habaduni uchirakte se masida aina kogi corn flour ga beson jase habadi kangna mahi kaim hapta bidane to lagane tawdoine masina khwai phan base kaino habida moisture retention jam lehele habidi mapandana krem lauraga manungdana thot lauba adagi akogi thau se absorb base helandaba adagi flavors yamna hawbe hele adu phazana tawbirani masidana na khamen bhelendri khamen akhabi adagi sidadi aina mangrazu yaure ko loin tawraga smaina hapchalaga sida masala ne moro akemba khara ju tawre moro makup khara ju hape thum adagi chat masala hapadi laudre aduga jeera se phazana khogi roast tawraga ne khitang sugai biraga hapasu yam hawe aduga yamna health conscious oiba yamna healthy oina chaning ba minadi air fryer da su tawba ai air fryer da su dum tawraga tawba yaukre ko aduga adubu labhawai gumba siyan loi hapaga mangan ju tawba yai tawbagi ahawbu su makhalamne aduna dum mayam su dum masi try tawbiyo